Ngarang Fonkiba Pandamgi Pau say the Gemaru Oba Pau Karakanga Saraga Miam the Kudo Tanzike, Le Paulo took to Nagagi Mihud Amada Trabe Affairs and Hillski, Famsina View, and Rungayo, Manipurge Trabe Affairs and Hillski Minister, Mafam Sana later one Autonomous District Council, ADC Mika Pangto Pangam Driba Asigi Atobaram Amane, Minister Le Pau Hokip Lautok to Nagagi Mihud Amada, Trabe Affairs and Hillski, Famsina View Haina. Orko Autonomous District Council के हाने के Executive Member and Rungayo Nalenga Amade, Mari Renava Singi Puning Sing Silakli, ADC के हाने के Representative Oiramba Singa, Manipur Press Club Tangasi Pami Singa Unaba Amada, and Rungayo na Fono Kivada, State Minister na Satariba Assembly Mifam the ADC के Bipam Topa Fan Sing Caretaker Chairman Amage, Makada Piri Haba of Pondogli, Adubotaraga Mangasuwa Finance Commission के Oina ADC के de Kumjalising aniga sumna kun mathoige ahamba instrument gi lupa crore yangkai ngasi fawba thadorak palaitri mashina maram oraga UCP khadavana fund transfer certificate laitavana center da ngasi fawba fund asi phangdana lairibane se minister na caretaker singi khutangda fund pithokli haikrabasu ngasi fawba lupa ama fawba piba laiti haike mahakna makha taraduna istadasi gi oina source of tax makhal ahum lairiba sida Manipur State Finance Commission के मतों इन सादा तरादे local body amade ADC da pigadavane haina yauri adubu ngasi fawba state on tax revenue hariba source amaka ki pidina laire masidagi amuk sada nifugani thoide ADC da piribane State Finance Commission da su yauri pifam tokpa percentage achi pidriba karigeno local body amade ADC ki pifam tokpa sing mapum phana pitokpana lamdam achi chakha ngamgani khale haike Lonina is at CGT and ISK, Minister Mafam Sana later one ADC Mikal, Matam Sana Pangtopangam Driba Asigi Asoba Maram Amasuni, Maram Ashin Lenga Amadi Maile never seen the Minister Lepau Hokip, Lauto to Nagagi Labour Mid Amada Famachi Hapio, Autonomous District Council Gimikal Day, Matam Amakal Sap Mana Pangtok Trabasuyai, Problem later District Council Singi Mikal Atoba the Pangtonava, Hona behind a Sumahana Fondoke, Pami Singa Unaba Aduda Sarayakiba. Tamelong ADC की हाने के मेंबर के रियांग पिबाउ न सुचता रिवे असेंबली में फमासी के मनंगदा ADC की मिखा अथोपदा पांगथोकनबा हिल एरियाज कमिटी नसो विफम थोपा रिमार्क पिदुना होटनबियो लोकल बॉडी आमादि ADC की मिखल मतम चाना पांगथोकतबा हाइबसे मियाम की हक मत पनि हाइखि CM Biren मिजोराम की CM के mateng niruba ashidi samu na tallaklaba samu की mayada chensillu हाइबदुनि WMC Chief Minister Biren मिजोराम की Chief Minister da Manipur irang loisina ba hotna bada mateng pangbina ba hairoi haiba sidi samuna tallaklaba samu gi mayada chensillu haiba paurok aduni haina wal maitai council WMC na thadorapa zero aman hairi WMC gi chairman hagruzam nabasham na thadorapa zero aman hai national media amadi local news sing the Manipur gi Chief Minister Biren na Mizoram gi CM rado hamada Manipur gi violence ase loisimbina ba mateng pangbiu hairubada Mizoram gi CM na yarakle amasung rado hama Manipur da lakadari haibada singba pau kaya phongbo uri Biren na Mizoram gi CM da hajarobugi maramde Mizoram gi CM asi Joproof singi haibade Chenkuki singi apunba isne growth ke father figure amo oibaduna ni haina WMC ne lawi Biren na hajabada tabidraba Chenkuki sing na Mizoram gi CM na haibada di soyen tagadi haibasini masina taklibadi Biren amasu mahaki cabinet na hauji thokliba Kongjai lan asi karamna control tawgadage laksingadage haibasi ki matangda rat out of idealized haibadi lambi thiba phangdabadagini luriba wafam de MP Alfred na parliament wafam khara phongdokibada miyo khara na Alfred ke mayaw ta kholaw kya lawki kuki vice oi haibagi dama MP ki mathakta akamba wafam kya thamki hauji Biren na tawriba aside kuki singi mabudaw haibadi father figure da mateng niba aside lebak miyambu yonthokpani haibado haimamba thokloi Mizoram gi CM na puksel seng na mateng pangge haibase yamna thagatningai ni adubulado khamana integrity laiba lochingba ama oirabadi Biren na mangonda haijirakpa matamda aihakte kuki zo singi lochingba ama oibanina aihak na haiba yaba haiduna violence achilosina batawpada mateng pangge adubo aihakki mahota neutral oiba reader amabu kudam oina Assam gi CM gumba amabo tawhansi haigadabani Biren su Mizoram gi CM da haijaba asigi wahantokti Biren na su Mizoram gi CM da haijaba asigi wahantokti Chenkuki peptres singi mafamda aikhogi khut thangapaga mane haibasi khangbam thoi maramashina leibak miyam gi yengduna Biren gi cabinet na Chenkuki singi father figure gi mateng yauduna thokleba khongjai lan asi
loisinba ngamlaroi haina khalabanina NDAꯒꯤ lemhauriba MLA nifu henba asigi marakta violence asibu laksimba ngamgadaba leader sodina yarumgani haibasi khangbiyu Biren leiba miyamgi damak tawba yabasi thongna leiba vision leiba luchingba MLA amabu Manipurgi CM oihanduna tha taraga manga faraklaba irang asibu loisinaba lambi pinabagi damak Biren puksel sauna CM ge pham thadokna asengba luchingba amagi matik magul uthokna khongjailan asi loisinbada achawba thodang lobana Manipurgi aifanaba oigani haina chero asina makha tarakli makha tarak poina pauniko pause degi maru oiba pau khara khangatsaraga miyamda khudo damjige Bengali Muslim amagi Mongolda bom tarakle thodoksi matungna thoklabadi khonga pa singthamlagani Jiribam Muslim Maitegi amanga numidang pung tarerom tarakpa duwaida Jiribam district manung samba Lampani part 2 da laiba Maitegi ama afaba makhalgi khuchu khulai paiba kukimertan singna sajanglomdegi kumtharaklaga mai tharamlaba matung jingsinba chapa miyoi singda amuk nomai amade bom kapsinduna landarakre hairi Lampati part 1 da laiba Bengali Muslim amagi amada 2-inch mortar ama yumgi magolda tasilaki hairi yumbu adugi maming Shenia Haq Chaini Pugotaro Apopa Samre Ali Kawi hairi Pukai Haudraba bom adunga si ayupung tararom taba duwaida kuntraga mapansuba Assam Rifles na recover tawkre Thagdo asiga mari lenina All Jiribam Muslim Association Society gi spokesperson MD Baharuddin asigo mathagdo asi matungda amu hana thoanbiganu asumna hanjin thoraklabadi miyam aso apan yarakani karigumba asumna matungda thoraklabadi lekai miyam punsinjuna khulngaklagani haiki thagdo adubu yumbu aduna thamoi songna nungaitaba phongdokhi nomaitem priyo huru na laikhidabada maipuna thamoi songna awaba phongdokre maitei akhoi punsinsi maipun WhatsApp group asiki asangba luploi ama oiramba khurai konsam laikai Tharoi jamlayakdagi nomaitem priyo huru na laibak thibo thawdo amadagi ngasi ayuk nungalamdaida Guwahati da laikhidabada maipungi admin bobo khundrakpamna mifam apu oiduna ngasi nungtil awaba phongdokpagi mifam ama pangthokre awaba phongdokpagi mifam aduga mai lenina group asigi admin bobo khundrakpamna phongdokhibada second hockey India gi zone hockey championship lasing aniga subna kunga marigi Manipur hockey gi men team gi sanaroi sing luchingduna Guwahati da sakhiba khongsa amada Makoini laiba room aduda laiba gas pokhairakpadagi tamthina soki Guwahati da laiba hospital amada aruba phibamna laika naramraba matung ngasi ayu anganbat nungalamdaida ikhangkhangawdana laikhidabada maipungi thaumisingna awaba phongdokpagi mifam asi bangthokpane hauji mobile da laiba group asigi senior advisor KK wahangbamna laikhidraba group asigi member nomaitem huru gi loinabi homesorga telephone da wari sanaduna laikhidraba huru ne maipun amadi laibak mayamgi damak tawbiramba Thawdangsingi matangda singthabaga loinina magi pungning phathabiki nomaitem huru laikhidre hek taba mikupta KK wahangbamna phongdokhibada nomaitem huru na hinglingai matamda maipulda selgi mateng yamna pangbiramba mathamoi sengba irebak iramdamba nuksijaba humanitarian amani ma active service thabak taramba tanatana Manipurgi film industry da actor ama oina art form asibu yokhatnaba honabiramba tanglaba actor amasuni ma iramdama sigi football amade hockey gi sanaro amasuni hairi